Loyalam E-PAO Tabiri Bakutimapu, Hidram Susmitana, Numitangi Pau Pizari, Ahamida Patu the headline. Drug abuse ki mayokta CM na mega awareness run Lakkhibada ekhoi puna hotna minaraba kaktada drug thingmu ngangani haina CM na phangdorakli. Kukizo Council ki apology reject tawi public sentiment na justice ki motion li aroi haina ansam na phangdorakli. Nemcha Kipgen Deputy CM Oirabasu Imphalda Lakpa ngamdri Anouba Leingak asi Lakkhibada Mioi nifurum Sikhre haidi pausamuna pitari. Drug abuse ki mayokta CM na mega awareness run Lakkhibada ekhoi puna hona minaraba kaktada drug thingma ngamgani haina CM na phangdorakli. International Drug Against Drug Abuse and Illicit Trafficking Palan Gamari Lenana Ngasi, Manipur Police na silang na pangtokiba kilometer tara sangba mega awareness run ama, Chief Minister na Kangla Western Gate tagilam Sikhre. Thoramadago Mari Lenana Chief Minister Yumnam Kemchana Lakkhibada, ekhoi khudimak drug abuse ki mayokta thingnana ba amasung mapangal kanba society ama ohena ba puna wasak lominarasi. Ekhoi puna hona minaraba khaktada drug thingba ngamgani haina phangdokhi. Manipur Police na senduna ngasi pangthokiba kilometer tara sangba mega awareness run aduda Mahairoi youth volunteer CSO Singi Mihut Singh government official amasung police personnel punna Mioi lising amaga chatru yankhairom saruk yakhi. Lamjeladu Imphalgi Kangla Western Gate tagi lam tharba matung Iroi Shemba Chingjil Phawba chelaba mafam adudagi amuk mamai leduna halaklaga hanagi lam thaphamda lamthungpham oiduna loisinki. Megaran adu lam thabagi thoram aduda Home Minister Govindas Konthojam Manipur Leingak ki Chief Secretary Senior Police Officer amasung saknairaba Mioi kayana saruk yakhi. Imphal jiri lambida panduna leiramba gari sing thunglaba haurei. Manipur da Ching Ninkhibana maram oiduna Thingzin Kiba National Highway 37 Imphal Juri Pamlambida Panduna Leiramba Singh Thunglaba Haurei Tamenglong District ki Santi Khunauga Naknaba Ching Ninkhibana Khudong Thiba Thokiba Lambida Mari Lenaba Authority Singna Nauna Saba RCC Self Culvert Ama Hangdoklaba Matungda Tha Asigi Kunmangagi Ayukta National Highway 37 da Panduna Leiraklaba Drug Sing amasung atopa gari sing charanba amuk hana haurei. Police ki pawi matung ina Culvert adugi nakanda sakiba temporary adu nong kana chubona maram oiduna thugai khraba matungda ayuki pung 9:30 rom tabada panduna leramba gari sing adu charanba hoki. Maru oiba Imphalda Pam Highway asigi lambi amuk hana fauna hanaba authorities singna nauna saba structure asidagi gari sing thadonaba warep lauki. Official singna hai ahanbuda pot yaudaba gari sing khudong thiba thokiba lambi adu lanthokpa ayaba piki. Gari gumba isu amata thoktrabadi police personnel sing amasung lambi sembagi thawpuriba agency singna yengsinbagi mathakta pot puba truck sing su culvert asi sizinanaba ayaba pigini. Officer in charge na luchingba Kaimai Police Station ki team amana lambi sem sabagi thabak toriba company ga paw faunaduna gari sing chathok chasing gi thabak adu yengsinki amadi gari sing chathok chasin tawhanki. Panwa yai tha asi kunmari da National Highway 37 da nong kana chubana maram oibana chingning kharakpadagi lambi asida gari chathok chasin leblurabani. Sarkarna kuki sing military vehicle da haptuna Imphalda puthok pusin tawna santi lakadaba natte haina asangka sarna phangdorakli. State asida housing leriba kangluki irang asigi manungda government na kuki singbu security force na ngak selaga Imphalda puthok pusin tawgi thabak asi akan mamongda yaningde kuki sing military vehicle da haplaga puthok pusin tawna santi lakadaba natte haina Native People's Committee Manipur gi convener asangka sarna unified response haiba team da Imphal West ki awang shekmai kaujeng lemeda pangthokiba consultative meeting amada phangdokrai mahakna makhatana haikibada kuki singda security escort pirga Imphal manungda chathok chasin tawhanbasi akan mamongda condemn tawi maitei amasung naga singasi Manipur gi mafam kharada maning tamna chathok chasin tawbangamde maram aduna native people singna su abrogation tawgadabani haina demand asi phangdriba phawa kuki sungshu free movement piridabani maitei amasung naga community gi marakta hena afaba mari thamba mathoktai union government ki maikedegi kuki narco terrorist singda mateng pangsinduna indigenous people singda mihat mipun amasung terrorist ki oiba thawong kaya chathali haina su phangdokhi.
Tongan Tongamba Ching amasung tamgi civil society organization kayagi mihut kaya yaudna pangtokhiba mifam aduna haukiba June anida Kangpopi district ki Makhan village ta pangtokhiba miyamgi mifam amana lawkiba warep sing habadi michang mikhai nai na thabak tawriba Assam Rifles Manipur dagi withdraw tawgadabani kuki su militant amasung India Leingak ki marakta tawnari basu agreement khudakta withdraw tawgadabani state asida census operation chathadringi mangoina na mito miyancha sing khandopaga mari lenana NRC update tawgadabani haribasing asi mifam aduna mapung phana sagona bawarep su lawki loinana asigumba consultative meeting asi matamatam gi oina pangthokduna kuki narco terrorist sing na lamdam asigi yalhomi miyamda chatharakliba ka henba thawong sing asi punna thengnaminana ba apunbagi oiba firep lawminana bastu mifam aduna warep lawmina khi security na khuju khulai sing fagat khrai Security force na yamlaba afaba makhagi khulai sing fagat pangam khrai police ki pauda tha aski kunmanga da Imphal West district ki Lamsang police station gi manung chenba fayeng amasong kharang koireng taren pokpi ani ki marakta leiba lamhang amadagi afaba makhagi khulai sing adu fagat pangam khibani police na fagalaba khulai sing adu di AK rifle ahum 9mm pistol ama magazine mari kapayariba nongmai maru kuntra taret amadi biphone radio wireless handset ani ni hari fagalaba polam sing adu mari leinaba police station da sinaki bagaloina case ama lokhatuna ain yoiba thabok paikhatpa hokre hari Naga Khunja Taruk hat kiba thawdoki report pirak naba NCST na Manipur Leingak ta khangala khrai Mamang tha me tara humdoida Kangpopi district ki manung chamba lelon bai fai khuldagi kuki militant singna konsa khul liangmai khulgi pastor ani yauna Khunja Taruk faduna pukraba matung mafam khangna laikhiba thawdok kamari lenana National Commission for Scheduled Tribes NCST na Manipur ki Chief Secretary amasung Director General of Police DGP da notice issue torokhibagalona maram maralai jadraba naga khunja taruk phakhiba amasung hostage oina thamkhibagi marik chumba reporting commission asina pikhalangna ba khangala khre hari kuki militant singna lelon by faidagi me tara humdoi da faduna pukhiba naga khunja taruk amadi makoibo hostage oina thamkhiba thodok singamari lenana asem rosham koba mioi amana National Commission for Scheduled Tribes NCST da me kunitoi da thodok asiga mari lenana sumoto cognizance lobinaba petition file tawkhibani masigi matung tarakpada NCST na tha asigi tara da thodok asiga mari lenana cognizance lobkhibaga lonena case oina commission asina register tawre haina official notification thoki NCST na Constitution of India na article 338A gi makhada commission asina piba power gi matung ina Manipur gi Chief Secretary amasung DGP da thodok asiga mari lenana thodok adu gi marik chumba reporting commission asigi notice asi hek phangbaga namit kuntrani gi manung da pikhalakadabani haina direction pirakhibani commission gi official notification adu da hariba matter asi commission na investigation natraga inquiry tawda ayaba pire amadi karigumba Manipur gi Chief Secretary amasung DGP na piriba matam asigi manung da report pikhalakpa ngamdaba tarabadi commission asina constitution gi article 338A gi matung ina civil court amagum piriba power gi matung ina state ki authority sing natraga makhoi gi representative singna commission da laknaba shumon issue torpasu yai hari NCST gi official notification adu commission asigi deputy secretary Kusal De Burman khudek piduna petitioner oiriba Assam Rosham Singh dusu copy ama tharki hari Nemcha Kipgen deputy CM Oirabasu Imphalda Lakpa ngamdri Anouba Leingak asi Lakkhibada Mioi nifurom Sikhre hari State asida PR Leingak loiduna February 3 da Anouba Leingak lekhraba matung hauzipawada Kanglup ki irangna leikhidrba migi masing nifurom sure Maite amasung kuki anigi marakta leramba irang adu khara hek namtharaga hauzik kuki amasung naga singi marakta nauna irang tholaktuna community ani asigi miyushing maning tamna chathok chasin tawba yadre haina national media gi report amana hairi report asida makachana haribadi kuki community gi marakta gi Kangpopi asigi MLA Nemcha Kipgen deputy chief minister oina Anouba Leingak asida wasak laukhrabasu Kanglup ki irang asina Imphal yorpangamdri kuki dominated area ama oriba Kangpopi district ta haukiba me tara hundaida thadau church leader ahum hat ki bathodok aduga mari lenana economic blockade chatakiba matam adudagi hauna hauzi phaba Kangpopi da hidalang thak yauna chana thakna ba amasung nomigi tangai fadaba polam sing phangdri
Cheng, petrol amasung gas fangdabagi achoba awaba am oiri. Nemcha Kipgen na Deputy Chief Minister oina virtual gi khutangda wasak lokhiba tha mari shuraba phawada Imphalda lakpa ngamdri. North East ki state ama oiriba Manipur asi Kukizo, Naga amasung Meitei singna mapung oina khundajaraga leiribani. Haukiba chahi lisingani kulhumdagi me ahumdagi thoklakhiba kanglupki irang asina maramoiraga hausi phawba Manipurda Mioi chahungrom Sikhre. Side USG MLA Haukolet Kipgen gi matung ina government ki makedegi Kangpopi district nomagi tangai fadaba polam sing phanghanana ba honarabasu district asida LPG cylinder supply lepkhrai. District asida hanas lokshil hoba LPG cylinder black da hoje lising mari gi mathakta ioli. Cheng kg nifu gi bekta blockade mamangda lupa lising amaga chamri degina lising amaga chatruk phawa piramba du hojikti lupa lising mari gi mathakta iole. Masina larba imungsing dadi khamthengna awaba mayoknare hari. Kukizo Council ki apology reject the public sentiment na justice ki mahut sinbe yaroi haina ansamna phangdorakli. Church leader ahum yauna kuki micham kaya hatkibagi emotion control tobang amdabadagi naga taruk hatkiba adu kuki jo singi achoba asoibani haina Kukizo Council gi maikedagi phongdokhiba wafam adu ansam gi maikedagi akanwa mongda reject tawraduna public sentiment na justice ki mahut sinbe yaroi haina ansamna thadoropa chirolamana hairi. Cherola sida makhatana haribana naga micham taruk lailon by fedigi hatkiba thodok adugi matangda Kukizo Council gi maikedagi thodok adugi matangda apology toba natraga crime adu tauge haina taukiba Oirabasu madu naga singna yabangam loi thodok adu da chenari ba marale ba Mioi sing adu faraba matung matik chaba cherak pidriba phawba Kukizo Council gi apology amata yabangam loi Kukizo Council gi maikedegi kacha naga haina seasonary ba wafam adu yamna aranba wafam amani naga micham taruk adu faraba matung da tamthina onairaba matung naga gi pari puri gi oiba territory da hatkibani mihar adu naga taruk khakta da attack tobonate naga miyang gi dignity security amasong collective agitation da attack tobani naga micham taruk hatkibagi matangda Kukizo Council gi maikadagi apology tawkiba adu mihar adu council asimangna daita lobiraga natraga thodok adu da hakthenena chenari ba KNP amasung lailon by fai Kuki village sing adugi mahut silaga apology tawkhibra haina hanglali loinana Kukizo Council asi Kukizo nomenclature gi makhada leiriba community khudimaki mahut silaga wangang bagi hak adu leirabra zomi organization na Kukizo organization asi formal oina masak khangra amasung naga taruk hatkibagi matangda apology tawnaba makhoina taksilakpa leibra me 12 da Kangpopi district ki manung chanba Kotlan amasung Kojim anigi marakta Chuchampurda religious congregation ama yaururaga Kangpopi tamna halakiba Thadau church leader ahum hatkibagi thodogadu naga singna mari lena halakpadu akanwa mongde yaningde thodogadu da naga sing chenai haribadu aranbani thodogasi aranba information amaramoiraga kanglupki oibe irang sagana bhonabani naga micham taruk hatkibagi thodokta chenariba sing adu logi matung ina akan bacherak pinaba Manipur government amasung central government na takshili victim families singi awabada sharuk yaradana association asigi maikadigi makhatana haribana achumba accountability kanglup amabu ikai khunnaba historical gi oiba achumba sing adu shakhangbaga lonena justice ki damak thabak torba khaktada thangai shengba reconciliation gi thabak asida yagani hari Sarkarna Kuki Singh military vehicle da haptuna Imphalda puthok pusin tawna santi lakadaba natte haina asangka sarna phangdorakli State asida hojik leiriba kanglupki irang asigi manungda government na Kuki Singbu security force na ngak selaga Imphalda puthok pusin tawgi thabak asi akan momongde yaningde Kuki Singh military vehicle da haplaga puthok pusin tawna santi lakadaba natte haina Native People's Committee Manipur gi convener asangka sarna unified response haiba team da Imphal West ki awang shekmai kaujeng lemeda pangtokibak consultative meeting amada phangdokrai mahakna makhatana haikibada Kuki singda security escort pirga Imphal manungda chathok jasin tawhanbasi akan mamongda kandem tawi maitei amasung naga singasi Manipur gi mafam kharada maning tamna chathok jasin tawbangamde maram aduna native people singna su abrogation tawgadabani haina demand asi phangdriba phawa Kuki sungshu free movement piridabani maitei amasung naga community gi marakta hena afaba mari thamba mathoktai union government ki maikadegi Kuki narco terrorist singda mateng pangsinduna indigenous people singda mihat mipun amasung terrorist ki oiba thawong kaya chathali haina su phongdokhi
tongan tongan ba ching amasung tamgi civil society organization kaya gi mihut kaya yauna pangtokhiba mifam aduna haukiba jun anida kangpokpi district ki makhan village ta pangtokhiba miyam gi mifam amana lokhiba warep sing habadi michang mikhai nai na thabak tawriba Assam Rifles Manipur dagi withdraw tawgadabani kuki su militant amasung India Leingak ki marakta tawnari basu agreement khudakta withdraw tawgadabani state asida census operation chathadringi mangoina na mito miyancha sing khandopaga mari lenana NRC update tawgadabani haribasing asi mifam aduna mapung phana sagonaba warep su lokhi loinana asigumba consultative meeting asi matamatam gi oina pangthoktuna kuki narco terrorist sing na lamdama sigi yalhomi miyam da chatharakliba ka henba thawong sing asi punna thengnaminana ba apunbagi oiba firep lominana bastu mifam aduna warep lomina khi arobada maroiba paw amukana pizari Drug abuse ki mayokta CM na mega awareness run lamthakre ekhoi puna hotna minaraba khaktada drug thingmu ngangani haina CM na phangdorakli Cookie Zo Council ki apology reject the week public sentiment na justice ki motion li aroi haina ansam na phangdorakli Nemcha Kipgen Deputy CM Oirabasu Imphalda Lakpa ngamdri Anouba Leingak asi Lakkhibada Mioi nifurum Sikhre haidi matang asida loyalam E-PAO na lumitangi pau bibel lezari tabili bakutimapu amuka hina kurumjani